Foothills Naga Coordination Committee FNCC na Foothills Naga area da German Tiger Road semba yaroi haina Leingakta taksiladuna matam kaktaba bangi khongjang handokhibada ngairingai Manipur gi chingi area da dedicated road corridor ama semgatnaba wafam donor ministry na Manipur Leingakta Khanghallamle hairi state asigi irang maram oiraga kuki jo sing chathok chasinda chauna khudong chadaba mayoknari ba sigi yenglaga dedicated road corridor ama state asigi chingi area da semgat piu haina laibak asigi president Draupadi Murmu da kuki inpe Manipur kimna August kitang amada memorandum ama pisinkhibaga mari lainana development of northeastern region donor ministry na wafam asi khanghalakibani hairi ministry asigi joint director Paushan Mung Tunglutna Kuchek Piduna Thasigi Tang Tarukta Manipur gi Chief Secretary da Tharakhiba Cherol Amada Kimge memorandum da yauriba subject asiga loinana state lenga ki thausil thaurang mathau taba sing amasung ahana kongi fibam yenglaga dedicated road corridor ama state asigi chingi area da semgat pagi wafam asi khanghalakibani adumoinama ministry gi maikai da gi Chief Secretary da Tharakhiba Cherol adudadi German Tiger Road haiba wahai Panbadi Yaukide Adubu Kuki Singna Makogi Lifeline ni Hairiba Churachandpur dagi Kangpokpi Yoba Lambi Asidi German Tiger Road Haina Khangnaribani Panba Yabadi FNCC na Naga Singna Khundaba State Asigi Mafam Singda German Tiger Road Haina Mingthon Balambi Semba Yaroi Haiduna Matam kaktaba bangi khongjang changsinkiba laikhrabani madugi paukhumda working committee kuki CSOs nasu National Highway 2 da matam kaktaba economic blockade ki khongjang changsinkibani adubu kaina thangda nakal anina makhoigi khongjang sing handokna khibani